ngasi ayu phongkiba tongan tongan ba manipuri si phongsing dagi maruebi I pausing myam da thamjagi ahan bada hoyelan pawd gi lakhosara kan myam ahan boina special content ka tang myam da thamjaram ge adu thamjaga tori bi special content si hoyelan pawge ani suba page dagi makhal mathel naha singi akhana ba wakhal naha phal adu thamjaga tori content si gi maming sina Eihak Gay ni Gay oijarabasu ima leibak Manipur gi amukka Henna mingchat Purakpa ngamna bo honagani nokphe tawba maithong gi marumda zone oinam international gi thakta phagolakliba saisakpa Dr. Khaidem athawba mayamda thamjaram ge ahongba naiba punsini dubu ahongba naiba punsini hairabusu sakhwatpa madi amana mabu hena nungsinarapga loinana lamdamasida laiminariba tungan furup singi marakta pukning thawganaduna apunba Manipur ama oiduna malem ki leibak sing singthani oiba lamdam ama ONC IBC lamdamasida gi haukiba haujuna Delhi da leiriba international gi thakta phagolakliba saisakpa zone oinam gi apamba aningba madi phajaraba wakhalnoni Pauksiyesna maka akhanana wari sarubada magna tasengna leibak miyamda magna matau karamna isai gi lamasida sangsilakhi loinana masigi thak asi phawba yawrakna ba honabada kari karamba pukning nungsiba thawdu wathu amadi punsi gi heba awa nungai kya thengnaraki haibana singba wafam sing phongdorakhi yamna naha oiriba tungi asa yamna leiriba zone oinam laikai thangada leiba oinam bira amadi oinam ongbi thoibi leimigi masana pani Mark DM College of Science the Chemistry Honors the BSc Lusinki Masigi Mamang the Mark Engineering Tamnavigi selection Taraki Adu Maki Masada Akiba Tuzumba Ama Porapadigi Mark Engineering Tambasakidi Mark Nakarakazi Ukaltaba Horakpa Matamda Masung Mamang Navatinarapa Matamda Ayama Marup Sing Nupanga to Inatinaraki Loinana Nupi Marup Sing Loina Vigi Muta Nupa Oiba Marup Singi Hen Loina Zaba Pambu Kalfaki Adu tapna Mark Masasi Kanano Haiba Kanzaraki Pilingi matamdagi hauna masara fauzaraki badu maki apopi mamada tamluba matamda pukning thawat pibaga loinana sembi mapuna nangidama akhandana pirakpa khudol amani maramaduna ishorna pirakpa khudol adu ishana yana lamdamasigi amadi leba sigi kariguma thaba khara tawgadabani haina poktak pibibadagi mak masana fauzaramba akiba adudagi nanthoraktuna engineering khallaba phawbada tamba sakhidabasu Mapalamda leiduna isaigi lamda khongda boraki manga sid India gi maming lerba saisakpa amadi sakpikiya ga punduna lamda masigi fajaraba isai singbu miyamda khangan uhonna ba thabak thoram kya tawri mana angang oidinge matamda mak masama kanano haiba masak khanglamda badu sai kharagi mamangda magi thamoida tatana phawriba wakhalon amadi ithiladu haibadi leibak miyamdi adugumba wakhalon chenba mi singadu geni haiba wapum khangmangamaki Adubo matam sangna wapam asi magna ikai bamadi atopa miyai singna kari khankigidagi khanbadagi ngasi phawba haidoktuna lakli maki asyengba sembiba mapuna pithoklaba gun asi aphaba lambi romda puduna iramda Manipur gi mingsat purakna bokhonagi haibasi magna sapsana khanki asigumba gegi wakhalon chenba sina maki satliba punsidasu thengthang kyarakti ikai nungsi yana ba thodok sing thokhi Honglak liba kunai sidang sidi makna aphaba leibak ki mingsat Purakpa thabak sing tawba maramna punamangna mak pupukning thawgat pibaga loinana imung mununggi miyoi singnasu makpu mapung phana support tawduna lakli ngasidi mak India gi state kya da madi malem gi leibak kya da satuna Manipur gi fajaraba isai sahek saida kaya masak takna bo hona bada asabu thawdang nauri ma hauji Delhi da leiduna Oscar award phangkraba AR Rahman ga punduna music Mastero AR Rahman Sports Next Music haiba project amadasi isai gilamda singthani oiba thabak tawri loinana haukiba sai khara sida maki oiba khonjelda Bollywood ki film kya da maki oiba isai singsakre loinana nationals reality show kya da sark yakre makumja English ngani ga taraga mapan Indians Idol gi top 35 gi manungda sanmangamki adubu dengu lainana narakpadi Indians Idol aduda makatana saruk yaba ngamkide Madugi makha tarakpoina tungan national gi thakta pangthokpa talent show kya da susar yakre tasengna ma ge amani haiba khanglakiba mikupta ahing kya tum yakidi adubu sembi ba mapuna piraklaba khudol amani khanduna kunai sigi afaba madi mingsat purakpa ngamnaba thabak tawgi haina khanduna isai gi lamasida sanglakibani amuktang pokpa miyoi mapo osida gender based da yumpham oiduna khetna pa leitana mi am oina nupa natraga nupi edu geni homoni LGBT ni Kiuni amadi
aduni adani haibi bigi muhutta makhoi bu hena support tawbiduna mana mana pamjari ba lambi sing aduda satsana bu hona bada punamangna mating pangbiu haibisi leibak miyamda mana appeal tawjani bu wapni kanagumba kharana geni natragana homone madi atei atei ni haiduna nokna bibigi muhutta mak sumiyoiba amani masida maki maral karimata leiti mahoksa leirembina pithorakpa fajaraba magul amani khanduna puning thogot piba mathau tai haibisi makna mipum khudimakta pijaba pam paujala masuni ma hauji Delhi da leiduna tungan mafam sing isaigi su utpa khaknatana classical loibi isai singamadi Manipur gi folk song su akhana ba thabak tawri ma hauji marom dom lep sa ngamba khaknatana imung manung su chawna mating pang duna thabak tawri ma ki punsi leikidra mapu jugol apokpi amadi ma ki idomsa sabungbam ongbi bemolata na sauna mating pangbira ki dumangna ngasi malem gi lebak kyada madi India gi mafam kyada koina satuna iramda Manipur bu sakta pangamjari bani amadi lamda masigi sasakpa ranbi thauna su sauna isai gi lamda takpi tambira ki hen sumangna pauksi sida makhata na su fongdorakhi makhasa tharak point maruibi ipausang myamna thamjagi ising phangdabagi awaba kham thengna mayunare ana phamung satret ka humfu leibi ki mathakta medical institute amasu oiriba jenims numit khudingi ising tanker tara leiraga sizina water is life happy wakhaluna mapani state singna tangai phadana nomagi hingbada sangliba makhoi gi miyam gi ising sizina ba kona ba makal kya gi thorang sing paikhatna ba hokraba su Manipur gi hauju phawbada lainga ki maike digi natragna miyam natragna lanai miyoi singi maike digi nungju thagi matamda ising marang kaina phanglingai da yokshindu thambagi thaudang paikhatribana haujik nong suraktaba matamda ising phangdabi awaba khamthengna mayunare phiba masi torel kharana phauduna si liba masum pukri masum part khara phawgi ma poijo phangliba tampaki mafam kharadana torel gi imai kangthrakpa masum pukri amadi part ki imai sing hantharaklabasu khara makhai sapharabasu hairibu water body sing leijadaba singi district singdadi amukki hena ising phangdabi awabana kokta khut amnare adumenamak nomagi punsida tangai phadana satlibi ising marang kaina phanglaktrabasu thawai gi dama hospital lan thengnariba patient singidi tanglabasu tangna aduga matam sadrabasu sadana sijinadaba yadabanina Manipur lengana salariba haujuk phawbi oina amakhakta ngairiba medical institute amasu oibigi mathakta ana phamung punna satret humfurom leiriba Jawaharlal Nehru Institute of Medical Science Jenim study numit khudingi asoba ising tanker tara na khujing oiduna leiraga sisinaramle Manipur gi khwaidi gi sawbod lain sangamas oiriba jenims na ising gi damak mayuknaram liba phiba masigi matangda institute asigi mari lena official singa unarubada makoina hai jenims koina water tanker mari leije tanker singa sikari gumba matamda jenims yorokliba water supply scheme singi sing phanglakta matamda sijinaduna atop mafam singdi ising leibada sijinai adubo hawkiba numit kunnirongi mamangni water supply scheme singsu pibirakpham thokpa ising sang naina masu marang kaina piraktabadagi hawjukti jenims ki oina leijariba water tanker mari khaknasu hospital institute asigi numit khudingi mathau tabi ising konhana ba piba ngamlaktabadagi lanai water tanker tarwaiduna punna tanker tarani ising pusilaktun sijinari adubo makhata na mayuknarak kadoriba khudong sadaba tanker tarani ising lawgutaba mafam sing leisilaktaba sini hari koirengai tana ising lawba satpada atopo water tanker singsu ising lawba laknabanina kiu da ngai bagi tangai fadaba lei ising piphamna su dungthil pung mari makhai manga tasilaklabadi ising piraktabana khudong sadaba mayunai aduga jenims na sijinarakliba apun water tanker tarasi gi manungna yaraktaba yaroklagana mud singadaba atopo water tanker wainana bu honabada su khudakta hekta phangdi lanai miyoidagi waidun sijinari water tanker amana ising amuk thabada lupa lising amaga samni gi sading tawi khuda koina ising gi mathak tarakpada ising thabina ba hairubadana lauriba mamol sidagi double hengkana piu hairakosu yawi hari amaromdana institute amasu oiriba jenims ta leiriba tongan department singi ana phamungi masingna satret ka humfuni ana phamung sing sita leiduna layeng lipa patient singi danatana makhoibu phamsian na ba lakpa mi singi so ani uhum lakpa yawbana ising hena sijinai maramasna patient singi laikana ba lakpa mi sing amadigi hendana bhaija ki ba laikre do thabu oina inbide Manipur gi oiba satna bida patient gi mateng pangba lakpa mi sing gi marakta su makhoi masa khakta lakpa gi muta thamnaba yadabani haiduna apikpa angang sing loina duna lakpa yawi maramsna hospital gi ward sing yamna toina singdok samthokta ba yarakte ward sing gi manungdagi
Continental SWAT Special amadi mating panglabasing masa masusing purga lai makoizu hospital sida laklabanina tangai padana ising sizinadaba yaraktabanina ising hena sanghali hospital authority ki maikaidigi meeting na singwa pangthoklaga anabigi mating pangwa lakpa miyoising amadigi henbidana ba haijakhiba laikre adubu inbidabanina kanadi haidi hensu pausina makhatana fongdorakli Makasa tarak po na to papam accident the army officer ahum yauna personal taraga humdoi shire marisokli ngase yupung ni palom tarak pada North Sikkim gi lasiendegi kilometer taraga manga rom lapna leiba zema 3 kauba mafam mamada thokriba lambi gi khudong thiba thawdo amada lanmi gi junior commission officer ahum yauna personal taraga humdoi lekidra hairi thawdo asu lanmi gi truck ahum gi convoy amana Sikkim gi satendegi thangu kauba mafam tana satlingai da thawdok thuliba mafam sigi lambida khudong thiningai oiba turning ama lanthoknaba honabada aruba lokta truck adu tashinkibani hairi gari asida punna lanmi personal kun tongkibani thawdok thopamna personal taraga taruk laikanaba nangdana laikidre adugo soklabasingna gangtok ta leiba lainga ki STNM hospital pukhatno laikanaki adubu soklabasingi marakta su phibam luba yauri hairi thawdo asigi pauta baga president Draupadi Murmu prime minister Narendra Modi defense minister Rajnath Singh amasum home minister Amit Shah na thamoi songna awaba phongdokre hairi Makasa tarak po ay accident amasire ngasi numidang pung tare rom tarak pada Imphal More lambi gi Thawbal PS ki manungsan ba Wangbal gi Sorojini Olpam Marat Marut 800 AS01K 4387 thomar Wangjing Wangkai lekai digi songtam basanta sini fugumari apopo lekidraba CI samu kawa nipan suba MR gi rifleman amalekidre police na scenery bigari edu fagale sohadi atopa pawmana ngasidagi hauraduna Manipur mapanegi yen blurrer sing pushilak pathingnabagi warep laukre Manipur atop mapalam singdagi masing khangdana yen blurrer pushilak pa hayengdagi lepi rohaina Manipur gi yen loiriba laumi singi maikaidagi phongdorakli ngasi Manipur gi tungan mafam singdagi lakpa yen loiba laumi singna haunaruba tawduna shakmaira punsinduna atop mapalamdagi saba yaraba yen mapung marai pharaba pusilaktuna lamdamasigi yen loiba laumi sing muthanabu khonaraglibisigi matangda apunma mipam ama pangthoklaba matungda mapalamdigi yen broiler pusilak pathingnabigi warebasi laukibani hari lamdamasigi yen broiler roiba laumi singi apunma mipam aduda sarukya kiba ningthausam Kennedy kauba yen broiler roiba laumi amana phongdokibada atopa mapalamdigi masing thingamdana yen brother lepa laitana pusilakpa amadi thajilakpa maramna lamdamasigi yen brother loiduna senda lambi oiduna hingzariba laumi-singda selep mangduna yondaba yaraktabana asopa awaba amadi khudong sadaba kaya mayokna hale masina maram oiraga lamdamasigi yen loizariba laumi-sing hingbada awaba kaya mayoknabaga loinana imung manung pupa ngamlak thari amaramda ahongba mamalda amadi kari karamba chinjak pijabano haibisu khangdaba anaba yen kya si pusilaktuna yonchilakpa maramna ta sengna lamdamasida yen brother loizariba laumi singbu atamna na hanaba honarakpaga samanare asiguma thawong si lephanana ba khongjang si changsilakpani maramaduna mapane yen pusilakli bisingna khudaktigi yen pusilakpa lepiro karigumba atop mapalam sindigi yen pusilakpa lepidrabadi madura tholakpa apapata punamak masa masana teksak pugadabani hainasu mangna phongdoki Hauzuk paliba lenga sina su chinjak ta mipan tangnaba lamdam ama oinaba yamna kana honariba sida lamdam asigi haugalakdiba na singnasu mana ngamjaba tungan ba lamsingna honaduna lakli masigi manungsana lamdam asigi na oiba kayanasu yen brother na singba loijaduna lamdam asigi economy foganaba madi mapalamda lamdam asigi sen thokidana ba honajaribani Magna mapalamdigi nga pusilakpigi sang nemhanduna iramdamna puthokpa nga khak sijinanaba honaragliba thawrang asisu yamna thaganingaini maramaduna lamdam asida yen brother loijariba laumi singlesu lengang namadi leibak miyamna sagotpiduna mapanagi yen brother masing thingamdana pusilakliba si thingnaba changsilakliba khongjang asida mateng pangbibaga loinan support tawbiyu hainasu magna makhatana phongdokhi Makasa tarak po na sana leibak pauksi dige to pamaruiba paukra namo popi tharambagi pharaba village secretary BP lokap tagi nanthokuri kangpokpi PS ki OC ayo suspend tawkre PDF ani tatawri kangpokpi district ki tamai lambi gi manung hanjin mafam singna singmai koktholaga hawai thrak pambi marakta popi tharambagi pharaga purakpa khulgi secretary amasung vice chairman lokap tagi nanto wankibagi maral kangpokpi police station gi officer in charge OC amasung case adugi investigating officer ayo suspend tokre
ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ OC ꯑꯗꯨꯒꯤ ꯃꯃꯤꯡ ꯏꯟꯁꯄꯦꯛꯇꯔ ꯍꯤꯟꯃꯤꯡ ꯊꯥꯡꯈꯤꯕꯒꯦꯟ ꯑꯃꯁꯨꯡ IO ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯕ ꯏꯟꯁꯄꯦꯛꯇꯔ SL ꯁꯩꯃꯤꯟꯊꯥꯡ ꯀꯧꯏ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯗꯨꯕꯨ ꯂꯣꯀꯞꯇ ꯊꯝꯂꯕ ꯇꯨꯡꯗ ꯁꯟꯇ꯭ꯔꯤ ꯇꯥꯕ BDFꯀꯤ ꯄꯔꯁꯣꯅꯦꯜ ꯑꯅꯤ ꯑꯃꯁꯨ ꯃꯈꯣꯏꯅ ꯅꯥꯟꯊꯣꯛꯈꯤꯕꯗ ꯂꯥꯎꯇꯨꯅꯕ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯊꯕꯛ ꯇꯠꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯃꯈꯣꯏ ꯃꯔꯤꯃꯛ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯆꯤꯡꯃꯥꯏ ꯄꯥꯛꯁꯅ ꯀꯣꯛꯊꯣꯛꯂꯒ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯄꯣꯠꯆꯩ ꯊꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯛꯇ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯒ ꯂꯩꯔꯝꯕꯗꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯗ꯭ꯔꯣꯟꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯂꯧꯔꯛꯄꯗ ꯊꯦꯡꯅꯔꯛꯄꯅꯤ ꯃꯔꯨ ꯀꯣꯛꯂꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯁꯦꯜꯁꯤ ꯈꯨꯜꯒꯤ ꯆꯤꯞ ꯑꯃꯗꯤ ꯑꯇꯩ ꯂꯨꯆꯤꯡꯕꯁꯤꯡ ꯐꯒꯠꯂꯛꯅꯕ ꯃꯊꯛ ꯊꯣꯡꯕꯁꯤꯡꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯇ ꯈꯪꯍꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥꯡ ꯄꯥꯎꯍꯪꯅꯕ ꯉꯔꯥꯡ ꯐꯥꯔꯕ ꯇꯨꯡꯗ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯂꯣꯀꯞꯇ ꯊꯝꯂꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯄꯤꯔꯛꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯨꯞꯅ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯋꯥꯡ ꯄꯥꯎ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯏꯝꯐꯥꯜ ꯊꯥꯅꯥꯗ ꯑꯣꯏꯅ ꯄꯨꯔꯛꯅꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯨꯕꯗ ꯚꯤꯂꯦꯖꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯑꯗꯨ ꯂꯣꯀꯞꯇꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯎꯇꯨꯅꯕꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯃꯩ ꯍꯧꯅ ꯁꯥꯎꯈꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯨꯛ ꯍꯟꯅ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯑꯍꯦꯟꯕ ꯐꯣꯔꯁ ꯀꯌꯥꯃꯔꯨꯝ ꯃꯐꯝꯗꯨꯗ ꯊꯥꯖꯤꯟꯈꯤ ꯑꯃꯁꯨꯡ ꯀꯥꯏꯅꯊꯪꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯂꯤꯁꯅ ꯐꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯜꯒꯤ ꯂꯧꯃꯤ ꯂꯨꯆꯤꯡꯕꯁꯤꯡ ꯐꯥꯔꯕ ꯇꯨꯡꯗ ꯅꯥꯟꯊꯣꯛꯈꯤꯕ ꯑꯃꯨꯛ ꯍꯟꯅ ꯐꯥꯕ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ DIPRꯒꯤ ꯀꯦꯂꯦꯟꯗꯔ ꯑꯃꯁꯨꯡ ꯗꯥꯏꯔꯤ ꯐꯣꯡꯕꯒꯤ ꯊꯧꯔꯝꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯄꯤꯔꯛꯄꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯍꯧꯗꯣꯛꯇꯨꯅ ꯂꯟꯖꯪ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯁꯦꯞꯇꯦꯝꯕꯔ 18ꯗꯒꯤꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯏꯝꯐꯥꯜꯒꯤ ꯕꯣꯔꯗꯇ ꯃꯤꯌꯥꯝ ꯄꯨꯟꯅ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯂꯟꯖꯪ ꯆꯪꯁꯤꯟꯅꯅꯕ ꯋꯥꯁꯛꯅꯈꯤꯕꯅꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯆꯤꯡꯒꯤ ꯂꯝꯗ ꯑꯌꯥꯝꯕ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯍꯧꯔꯛꯂꯤ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞ ꯈꯔ ꯂꯩꯔꯤ ꯆꯤꯡꯒꯤ ꯅꯤꯡꯊꯧ ꯈꯔꯗ ꯀꯤꯍꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯗꯒꯤ ꯂꯝ ꯑꯁꯤ ꯑꯁꯥꯟꯕ ꯑꯣꯏꯅ ꯂꯧꯔꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯂꯨꯞ ꯈꯔꯅ ꯄꯣꯄꯤ ꯊꯥꯕꯒꯤ ꯄꯥꯎ ꯂꯩꯔꯤ ꯃꯗꯨ ꯍꯦꯛ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯇꯝ ꯈꯔ ꯇꯨꯃꯤꯟꯅ ꯊꯝꯈꯤꯒꯦ ꯍꯥꯟꯅ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯄꯣꯄꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯤꯔꯤꯕꯅꯤ ꯏꯕꯥꯗꯒꯤ ꯇ꯭ꯔꯥꯏꯐꯦꯠ RDN PRꯒꯤ ꯈꯨꯠꯊꯥꯡꯗ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯈꯨꯠꯊꯥꯡꯗ ꯑꯃꯁꯨꯡ ꯁ꯭ꯇꯥꯔꯠꯑꯞꯀꯤ ꯈꯨꯠꯊꯥꯡꯗ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯄꯤꯗꯨꯅ ꯆꯥꯗ 40ꯒꯤ ꯃꯊꯛꯇ ꯑꯍꯣꯡꯕ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯈꯔꯗ ꯄꯥꯎ ꯈꯔ ꯄꯤꯔꯛꯄ ꯂꯩꯔꯤ ꯃꯐꯝꯁꯤꯡ ꯑꯗꯨ ꯗ꯭ꯔꯣꯟ ꯊꯥꯖꯤꯟꯗꯨꯅ ꯈꯪꯗꯣꯛꯄꯅꯤ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤ ꯊꯥꯖꯤꯜꯂꯒ ꯃꯥꯡꯍꯜꯂꯤ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯜꯁꯤꯗ ꯉꯁꯤꯁꯨ ꯇꯤꯝꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯅꯥ ꯄꯨꯂꯤꯁ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯇꯤꯝꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯅꯤꯡꯊꯧ ꯃꯌꯥꯝ ꯀꯧꯔꯒ ꯑꯦꯋꯥꯔꯅꯦꯁ ꯄꯤꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯃꯌꯥꯝ ꯑꯁꯤ ꯀꯧꯔꯒ ꯀꯤꯍꯜꯂꯤꯕ꯭ꯔꯥ ꯀꯔꯝ ꯇꯧꯅ ꯃꯈꯥ ꯇꯥꯅ ꯊꯥꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄ ꯇꯥꯏ ꯉꯔꯥꯡ ꯈꯨꯜ ꯑꯃ ꯑꯅꯤꯒꯤ ꯅꯤꯡꯊꯧꯁꯤꯡ ꯀꯧꯕꯅꯤ ꯃꯗꯨꯗ ꯋꯥ ꯍꯪꯅꯕ ꯏꯝꯐꯥꯜꯗ ꯄꯨꯔꯛꯅꯕ ꯍꯥꯏꯕꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯈꯨꯗꯛꯇ OCꯅꯦ IOꯅꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯄꯔꯁꯣꯅꯦꯜ ꯑꯅꯤ ꯑꯗꯨ ꯐꯥꯔꯒ ꯄꯨꯔꯛꯅꯅꯕ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯏꯝꯐꯥꯜꯗ ꯄꯨꯔꯛꯈ꯭ರೆ ꯃꯈꯣꯏ ꯁꯁꯄꯦꯟꯁꯟ ꯇꯧꯔꯦ ꯑꯃꯁꯨꯡ ꯂꯣꯀꯞꯇ ꯊꯝꯂꯦ ꯄꯣꯄꯤ ꯊꯥꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯑꯆꯧꯕ ꯇꯤꯝ ꯑꯃ ꯊꯥꯔꯒ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯄꯣꯄꯤ ꯊꯥꯕꯅꯣ ꯍꯥꯏꯕꯗු ꯊꯤꯗꯣꯛꯅꯕ ꯈꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯤꯡꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯋꯥꯕꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯅ ꯃꯁꯤꯗ ꯅꯠꯇꯅ ꯏꯀꯣꯂꯣꯖꯤ ꯑꯃꯁꯨꯡ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯁꯦꯛꯇꯔꯗ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯦ ꯏꯔꯤꯒꯦꯁꯟ ꯀꯃꯥꯟ ꯑꯦꯔꯤꯌꯥ ꯍꯦꯛꯇꯔ 10,000 ꯍꯥꯏꯕꯗꯨ ꯏꯁꯤꯡ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯊꯣꯛꯄ ꯁ꯭ꯇꯦꯠꯀꯤ ꯏꯐꯨꯠꯆꯥꯗ 50ꯗꯤ ꯀꯟꯈ꯭ꯔꯦ ꯏꯁꯤꯡ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯥꯛꯇꯛꯅꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯌꯥꯟꯊꯠꯈ꯭ꯔꯦ ꯁꯪ 8 ꯃꯩ ꯊꯥꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕꯁꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤ ꯄꯥꯛꯇꯛꯅꯅ ꯌꯥꯟꯊꯠꯄꯒ ꯂꯣꯏꯅꯅ ꯄꯣꯄꯤ ꯊꯥꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯂꯧꯇꯥꯡ ꯁꯪ ꯑꯃꯗꯤ ꯄꯣꯠꯆꯩ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯦꯜꯁꯤ ꯚꯤꯂꯦꯖ ꯈꯥ ꯊꯪꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯒꯤ ꯑꯦꯀꯔ 30 ꯄꯥꯛ ꯆꯥꯎꯕ ꯆꯤꯡꯃꯥꯏꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SPꯅ ꯂꯨꯆꯤꯡꯗꯨꯅ NABPSꯀꯤ SP MPTC ꯄꯥꯡꯒꯩꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯀꯣꯟꯁꯇꯦꯕꯜ ꯆꯅꯤ MR ꯑꯃꯗꯤ IRB ꯀꯦꯝꯄꯅꯤ ꯑꯃ ꯌꯥꯎꯅ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯄꯥꯛꯇꯛꯅꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕ ꯍꯥꯔ ꯊꯨꯝ ꯄꯦꯀꯦꯠꯁꯤꯡ ꯍꯥꯔꯕꯤꯁꯥꯏꯗ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯆꯩ ꯊꯝꯕ ꯁꯪ 8 ꯑꯃꯁꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯄꯣꯄꯤ ꯄꯥꯝꯕꯤ ꯌꯥꯟꯊꯠꯄꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGP ꯗꯣꯡꯉꯦꯜ ADGP LOL ꯀꯥꯏꯂꯨꯟ ꯑꯃꯗꯤ
IGP Zone 1 Themti ngasangbai supervision makhara satakibane makoi masamaksu mafam adu laktuna yengsinki mafam adu da popi pambi sing tharam niba miyoi sing masakhang mangamle atubu matamna faragane haidi atopa mada Susampur district ki manung sanba Thingangjang village ki forest area ki lam ekar humfuga mari rom na paktaknana tharama popi pambi sing Susampur district police ki ASP na lusingba amasuba IRB ki personal maudra yawba masing yamlo security personal sing yan tatuna mangankre popi pambi sing adu thabada sienaba Thingangjang village sip kamsei hokip sai nifuguni pan apokpa othang phare maki matakta case ma lokhale hari amaromda Urkhul district manung sanba tungau sampung amadi tora hariba singsangna pom singi pun ekar nifuromda paktaknana tharamba popi pambi sing Urkhul district police MR NAB amadi forest department ga pulaga satliba tha asigi manungda yantatuna mankhre mafam sing asida popi pambi sing thabada sinaba miyoi khara masak maming khang mangamle makoi su athuba matamna faragani Kangpokpi district ki Saikul police station konba mall kon amadi Fulaijang singsangna pom ekar Tararom Park Saw Sing Mai the Tharama Popi Pambi Sing Kangpokpi District Police NAB Forest Department amadi Assam Rifles ke apun betim na ngasi yanta tuna mangan baga loinana case amala khotuna tharam liba miyoi sing phana ba thikat pa hore han su paus na phungdurakli atopa paw madana maitai nupi laudun leiramba Bangladesh masa ama phare Kanglon ngaktuna Manipur samsilaktuna maitai nupi ama lauduna matam sangna lereklaba Bangladesh si masa ama hokibna bema taragatreta phare haina se minister en berena phongdokre se minister secretary ta pangtokiba pawimbi pamamada wangang laduna se minister na makatana hai phagalaba miwedu ki maming MD Sakibul apokpa leikidraba MD Mahabul Kawi ma Kaksing district police na phagat mak masadigi Aadhaar card ama voter card ama phangmangamle makhatana wang pangsa thabada mak masadigi birth certificate amadi phangki hariba birth certificate asida West Bengal gi Malda da leba rural hospital RL Roy da pokhi hari masida sinatuna mak masada West Bengal gi Wushidaba district ki manung sana leba Sasan Gram Panchayat ki Pradhan Shera Bibina piba residential certificate amasu yorongki mak ki Aadhaar card amasum birth certificate atopagi mamingasi Muhammad Mahabul haina yorongki adubo voter card di Muhammad Abdul Qadir haina yoroma thinaki maki residential certificate adugi matungina maksu West Bengal gi Joy Krishnapur village ki residence ni adumena mak na phongdorokpagi matungina Manipur sai ni fugena lairakle haiba haina claim tawri maki birth certificate asisu sahi sigina bemer taraga matuida lokthokpada ngai ri poirongki Loshila poina to papa Sikkim gi gari accident da lanmi taraga taruk laikidri mari sining siti hingawre hairi Awang thangba Sikkim gi Zema area da thokpa gari accident amada Indian Army gi personnel taraga taruk laikidre atopa personnel mari amana sining siti hingawre laikidraba personnel singadugi manungda junior commission officer ahum yauri makoi singasi army gi gari ahum na sawa convoy ama Sikkim gi satendagi thangu tamna lakpagi lambi da laibak thiba thagdo si mayona khibani thagdo si gi pawhek phangmaga manak nakpada laiba army gi personnel sing thomjinduna mi kanabagi thaba hoki loinana helicopter fawbu sijinaduna soklaba personnel sing adu laikanana ba pukhatki hari thagdo si gi matang da Indian army gi weba official statement ama thadorpaga loinana soktuna laikanariba miyoi mari gi phibam kai hena mi paini oidre loinana thagdo si army gi truck ahum aduna Thangu tamna lakpada Zema area lambi phatabana maram oiduna truck ama angam lokta tasingkibani thagdo adura Union Defense Minister Rajnath nasu awaba mari nuaita phungdokli laikidraba imung manungna thengna horiba awaba saru yari loinana asukpasing adusu thuna yangna fugala poidasino so hairi Prime Minister Narendra Modi nasu maki Twitter account na post thagalaktuna laikidraba singi mafamda ikai khumna bu utpaga loinana asukpasing adu thuna yangna fagalak poidasino hairi President Draupadi Murmu nasu awaba phungdorakli loinana Congress ku lusingbu Rahul Gandhi nasu laibak thiba thagdo asida mishimina yawkhraba madi asopa nangkhraba singi mafamda awaba phungdorakli nakala maromda thagdok thokpa masida lairiba army gi atek patrak adu lokot khiba loinana thagdo asi matau karam thokibano haibagi sapsa balikun khangdoknaba thikat pa ukhre laikhidraba lanmi singi asi waksang adu sumasak maming khangdoklaba matung postmortem toraba awangba thakta ikai khumnaba utpagi thoram pangthoknaba matung masamsagi mimda thakhinabagi thorang paikhat pa hokre hairi ado hauji koinadi myam paw sisu matang se lusinjarage amasum myam pun anawa update ngaminasi